ngasi phongsi phongsingi maruoiba paukhongga charaga mayamda share tawjagi ahanbada layong utpasing layengnaba tonganba hospital thamdawri state asida oiragliba covid-19 gi phibam asi lakshinabagi yengsinnaba imphal da lairiba center gi teamna health ki official singa mipam pangthokibaga loinana laisat asigi layong utpasingi layengnabagi tonganba hospital ama thamlaga rims amasum jenims ta critical gi oiba anabasing layengnabagi thabak lokhatkadawri laisat asigi center gi nodal officer amasum ministry of power gi joint secretary bk dewangana lusingba team asina state asida oiragliba laisat asigi phibam rims jenims amadi state health department ki official sing unaduna kupna paw lawbaga loinana district singdisu satuna paw lawri rims amasum jenims ki hauzik lairiba phamung masing asidagi phamung sani phawbe hengatpaga loinana darkar oirabadi hospital ani asida phamung sani ga yankhai phawba hengatningbagi apamba center gi timna state ki official singda thamkhre haina paw likhun amana phungdorakli district hospital singi infrastructure hengat halaga laisat asibu thengnabada mateng pangsinba amadi test ngana tatholaga laisat asigi positive oirabasing masak khangdolaga darkar oiba layeng sathanaba amasum laisat asi laksinabagi center team gi apamba leibadagi khongthang asi lokhatkadawri haidi laisat asigi layong utpasingi layengnabagi tonganba hospital ama thamlaga hena critical oiba anabasing rims amasum jenims ta layengmagi thabak lokhatnaba team asina state ki official singda khangan kibaga loinena khangal liba ofam sing asiga mari leinana state na thabak lokhatpa hokre haidi laisat asi laksinabagi paikhat kadaba thabak singi matangda mathang thagi amada team asina state ki health ki official singa loinena video conferencing gi kuthangna mifam ama pangthok tuna sapsana lokhat kadaba thabak sing adu laptop lagani haina su pawgi likhun asina phungdurakli amaromda center gi team asina ngasi ayu health ki principal secretary gi office ta health ki official sing yauna mi pham pangthok tuna laisat asi laksinabagi matangda khanakhre haina health department gi phangba paw amana phungdokladuna madudasu rims ki hauzik lairiba phamung samaga taraga taru asigi mathakta phamung sani suhonanaba aduga jenims ki su hauzik lairiba phamung samaga nefu asidagi sani yahonanaba khanakhre hairi rims ki oina ngasi phamung nifu gasu hapsin khre haina pawgi likhun asina palladuna sija hospital amasum ras medisti pullaga laisat asigi layengnabagi phamung humdraga manga phawba hengat hanba khanaki hairi laisat asigi layong utpasingi layengnabagi hospital ama thamnabagi matangna center gi timna hawdolakpada state na hauzik lairiba hospital dagi extension tawraga semlabadi testing amadi specialist doctor singa wa tanaba amadi atai mateng sing lawbo yagadabana masina phagani haina suggestion piki hairi center gi team masina ngasi thobal district hospital da satki hayeng bisnupur amasum chuchampur da satkani haina pawgi likhunsina makha tari haina suphungdorakli atopa paw manamo pum tharaba haksang phanglei koirengai gi koirengbandagi mamang thangba sarukta ngasi ayuk pung 3 minute kunrom tabada patta pum tharaba nupa gi haksang ama phanglei hangang osina thadorokpa serol amana hai pum tharaba haksang adu executive magistrate ki mamangda mobile forensic unit imphal iski kangbuna examine tawkhre miyo edu oi thangba khongda higok masugi sport shoe ama aduga yet thangbada amuba converse shoe ama upi wauthangnaba masugi khongrao ama seli higokka angauba langba phurit ama litli haksangi manakta edidas ki bag ama edina haina angauba mukna iba ama lairami hauzik phawba haksang adu masakhang mangamdri masigi matangna police na shumoto case ama lakhotle kanagumana miyo esigi kulu pinning ba lairabadi hangang police station oc in charge ki phone number 9862423364 da paw pibiu hairi atopa paw manamo amotpa lairabra haibigi singnaba lairei Directorate of State Council of Education Research and Training gi makhada diploma in elementary education tamnabagi damak tungan ba diet center mapan amadi elementary education course hindi tamnabagi damak STTI da mingsanabagi damak online da application sing thajilaknaba hawkiba July 13 da ACIRT gi director na admission gi notice thokraba open oiba selection listing asi phawa thokthri adubo list thoktana admission lusin ki basina takpadi masida aran ba amot palairabra haibagi sawna singnaba laire haina Democratic Student Alliance of Manipur de samna sirol amada phongdorakli merit list ta khangadabasing asigi selection list myam khangna thokthri basina takpadi admission process asida transparency laitre amot pa kya lairabra haibagi singnaba
leibana asigumba admission gi process ta selection phanglabasing amadi admission phanglabasing asigi mark yauna phongdokpiyu madu natragana center singi website ta matam chana update tawduna processing open oina khanganbiyu haina desamna makhatari atop maru oiba paw manamo BSP gi mirep thadokpada ayet papi khiba MLA tare suspend tokre लालिब उत्तर प्रदेश की ताम सुद्रिब राज्य सभा की अहांग फमसिंग मेंसिननब पांथोकदब मरकी मिखलदा बहुजन समाज पार्टी BSP की ऑफिशियल मिरेप ओना पार्टी असिगी लीडर रामजी गौतम थादोक्सी हाइना प्रपोज तौबदा मरई तौदुना अयेप पीखिबा पार्टी असिमा की रिबेल MLA तरेट पार्टी की सिप मयाबतीना पार्टी दगी सस्पेंड तौखरे उत्तर प्रदेश की एक्स मिनिस्टर मयापती ने यामना वाना सेमगचरक सरकार फाव पाइब ngमख्रबा पार्टी असी मपांगन सोंथहनबा खुसिल थौरांग अमा ओइना रिबेल लॉ मेकर ग्रुप असिना ngarang अखिलेश यादव ना लुसिंगबा समजावादी पार्टी ASP दा संगनबा यादव को उनखिबगी सरांगनबा लैदिंगे मरक्ता BSP की मिरेप ओइना प्रपोज तौरिबा रामजी बु मिरेप ओइबा यादनबा मिसंग फावबा खोमलमले हाइना पार्टी की वंगांग लोइना पौदमखी अमरोमदा BSP की नेशनल कोऑर्डिनेटर सु ओइरिबा बिहार मिखल की इंचार्ज पुरिबा रामजी गौतम लाकलिबा UP की राज्य सभा मिखल पार्टी की मिरेप ओइना थादोकनबा पार्टीना प्रपोज तवी हाइरिबसी सेमजिन सजिनबा वाफमनी हाइना सस्पेंड तौरबा रेबेल MLA मरीना मीडिया दा फोंदोखरे लाकलिबा नवेंबर 4 पांथोकदरिबे उत्तर प्रदेश की राज्य सभा की सीट 10 की मिखलदा गौतम मसामक मिरेप ओइबदा RO na ayaba pikrabani na Gautam gi mayokta kanana su ayat pa pikidi haina taklabani haina rebel kangbu asina pawdamkhi atopa amana handaki maraki oiba Rajya Sabha sit 10 gi mikhalda BJP gi nipan yauna mirep 13 lamba thengnari apon basising asi hana BJP gi MP ahum samjawadi gi party gi mari BSP gi ani amadi Congress gi ama pham pairambadagi resign tawduna hanglakpa sit ngaktani hairi hana su pungdorakli मखा तरपोइना मैम पाउसी तेंतक न पिजरगे मुस्लिम सिंगना फ्रेंच हाटपगी अधिकार लई महाथिर मुस्लिम सिंगना फ्रेंच की मियोय मिलियन क्या हाटपगी अधिकार सबसाना लई हाइना मलेशिया की ममांगदा प्राइम मिनिस्टर ओइरंबा महाथिर महामना फुंदोखरे हाइरी मरक थना मणिपुर की ओइबा पावमना यालंबदा सोकले लाकलिबा नवेंबर 3 पांथोकदरिबा मरक की मिखल असिदा 30 लिलोंग केंद्रदा इंडिपेंडेंट मेरेप ओइरिबा अंतास खान की लिलोंग अतौखोंग ममांग लेकाय सिंगमयुंगी थोंगालदा हांगबा केम असिदा ngasi केंद्रदा इंडिपेंडेंट मेरेप ओइरिबा अब्दुल नसीर की मियोय सिंगना सिंगनबा सिंगना सांगसिलक्तुना अंतास खान की केमदा लेरंबा जुमा खान से कुनगतरे अपोकपा अब्दुल सलाम कौबा मियोय अमा मखुता थांगना यालंबदगी सोक्तुना हॉस्पिटल लेकनखरे हाइरी थौदोसगी मतांगदा मरा लेबसिंग अदु आइनगी मतुंग फगातुना सेराक पिनबा लिलोंग PS दा रिपोर्ट अमा थांगतखरे हाइरी मरक थना अतोप पाव मनमु COVID-19 की अनी सुब वेब तगी ngakthognaba यूरोप की मफम खरदा लॉकडाउन अमुक हौखरे यूरोप तो COVID-19 की लाइसना मरम ओइदुना लॉकडाउन थमखिबदगी यूरोप की मरुओइबा लैबाक अनी द ख्वाइदगी साउना सेन थुंगी फिबम सोक्सिनदुना लैख्रबा मतुंगदा फ्रांस लैबाकता तंगाई फदबा थबक अमदी मेडिकल रीजन की येंगलगा युमदगी मपान थोकना थबक चतपा याबगी अयाबा इराय नुमितगी पीबा हौखिबदा ngairi hainasu phongdorakli तांजासिदा फ्रांस की प्रेसिडेंट इमानुएल मेट्रोना लेबाक पुमदा हंदक लाकदोरिबा अनिसुबा COVID-19 की वेब असिना हानदगी हेना सथीबा मवोंग ओइगनी हाइबसिदा करिसु सिंगनिंगाय ओइद्रे हाइना लाउथोखरे मतमसिदा जर्मनददी हानदगी खरा हेना कोमथोकपा मवोंग लॉकडाउन थमजिनखरे फ्रांस तदी हंदक सथरकदोरिबा लॉकडाउन असि लाक्लिबा निंथोकाबा नुमितगी हौरगनी रेस्टोरेंट बार जिम अमदे थिएटर नसिंगबा पुंबा थिंगजिलगनी हाइना जर्मन की चांसलर एंजेला कार्केलान लाउथोखरे हाइना साना फोंदोरगलेन थैंक यू।